Lakhipur Online Phuritsabam April ki tang taramari Laibak Pokpa Numit ki Khomjinba Pao tabirasi Ahanbada Maroi Pao Handak ta lauthokiba SSLC exam da L Malemgan Bichanuna Kasar district ki oina district topper oirakle Manipuri Writers Forum Silchar haina mingthonba sahitya ki lupama semkhre Manipur da thokiba trong laubi ki thodok adubu makha tana pendaba phongdoknarakle Mikhal ki vote thadabagi chang hongdokre haiba wafam adu yumpham yaudaba pauni haina Chief Electoral Officer na sengdokre Manipur ki Tampak ki jila manga da ngasi ayuk pung manga dagi nungthil pung manga phawba curfew komthokre amasung US na lujingduna Hormuz Strait ki blockade toba sida British saruk yaroi haina UK ki Prime Minister na phongdokre Hauzik mapung oiba pau tabirasi Handak ta lauthokiba SSLC exam da Emmanuel English Higher Secondary School ki mahiroi L Malemgan Bichanuna apunba mark chatur ki manungda mark samaga humbutra nipan phangduna Kasar district ki rank 1 oiduna district topper oirakpada school asigi oja sing imung manung amadi marimata singna harautya ma phongdoknari Malemgan bina subject khudingmakta letter mark phangduna Manipuri da marfutara humdoi English da marfutara taret General Mathematics da chama General Science da marfutara mari Social Science da marfutara taruk amasung elective subject oiba Advanced Mathematics da mark marfutara nipan panglakhi panbayai makok thongna mai paklakrabi L Malemgan Bichanu Lakhipur Khumundagi Leisungbam Kesor Chandra masung Leisungbam Ongbi Santi Renu gi machanupini Silchar gi manung da leiba sagnai rapo jasing gi oiba apunba mifam ama Silchar Rongpur da leiba Kunjalal Jenrebam gi sangai da ngarang April gi 12 ningthaukabe numita pangthokre sagnai raba ahiba IS thingom na mifam apo duna pangthokiba mifam aduda hauzik oiriba Barak Tampak ki Manipuri sahitya gi matangda kupna khana nainaba ka loinana Manipuri Writers Forum Silchar haina mingthonba sahitya gi lupama semkhre nauna semlaba lupasi gi president oina IS thingom Vice President oina Larilakpam Champalal amasung General Secretary oina Naurem Rajen Bukhanki Executive Member tara mangana saba lupasigi ahanba advisor oina Manipuri Sahitya Parishad Assamgi hanagi President Ngangom Joy Kumar Bukhanki mathangi mifamda advisor ani amasu khangani haina warip nakhi panbayai nauna semlaba lupasina samjire haina mingthonba Kunjalal Jenrembamna editor oiduna tha mari gi oina changnaina puthokadaba cheponggi matangda suwarep nakhi mifam adugi loisilakpada handakta Manipur gi trong lobida thokiba hingsa gi thodokta laikhidraba thawai singi tamak miyamna minute ani tumina leptuna awaba phongdokhi April gi tang tareta Manipur gi trong lobida bom kapsilakpada laikhidraba pikliba ngang ani amadi CRPF na hathok pikraba protester ahum adu yauna punna miyoi mangagi tamak Palarbon Karongda leba lamyan bahizam irabot ki mitam mamangda maira thanduna awapa phongdokre thauramasi apunba khungang mapal chakhotlup head office Baskandi Rural Development Association Palarbon amadi Panthoibi maira lup Palarbon na chingba loop sing asina kusamna duna pangthokibani Candlelight Vigil asida apun loop ki president K Bidapati VP K Manganjao Ampal ki president Beni Misra RDA ki president TH Jogendra apun loop ki legal advisor Phanjobam Loknana chingba miyoi singna thoramasiga mari lainana wangang latuna Manipur da matam sanga chatharakliba kanglup ki rangasibu loisin bida duna thamliba sida lainga ki mathakta penda phongdokhi ayo sibatak di thamjaningi madudi masi chahi ahum hena chatharaklaba malabi thinge thingjalliba Manipur gi maru libo lifeline ani se meite amata chatpa yaro yaye asibu kanama malem gi chatlabi ainda laibage ga sibau chalhande ne Manipur gi Bisenpur jila gi manung chanba trong laubida yamna lebak macha tadaba amadi yamna miyoibagi lichat nataba tikliba kogi angang ani chahi marita suriba angang aduga chahi tha mangata suribi angang nupi macha anibu na yamna tamthiwa mongda ekoigi bom langsanduna akoigi tamthiwa mongda miha thina hatpi khrabagi matung amadi magi mama aduna yamna tamthiwa mongda phiwam thina huji huji mak laikan aduna leiriba madugi chatharak poina thogdok adu da pen da duna
लेबाक मियाम ना पुन्ना हौगतुना अखोगी CRPF केमदा पेंदबी खोलाव लावबदा यामना लेबाक मचा तादो मोंगदा सेंट्रल आर्म पैरामिलिट्री फोर्स की मियोई सिंगना अखोगी मियोई मिचम अहुम बुसु तमथियो मोंगदा हापीखिबा अतै खरबुना अखोगी अशोक अपन नंगनगिबगी थौदोक अदुबु पेंदब फोंदोकपो ओइना अमकोइसी अपुनलुमना सिंजदुना असिगुमलबा अखोगी कैंडल लाइट विजिल असि पांथोक जबनी Kasar की Poilapul da leiriba Emmanuel English Higher Secondary School da Higher Secondary First Year da Science amasung Arts stream gi damak admission haure ningthi na khang hairaba oja sing na takpi tamiriba school asida Science stream gi oina Maths, Chemistry, Physics amasung Biology yaure aduga Arts stream gi oina Economics, Political Science, History amasung Education yaure asita natana Science amasung IT Laboratory, Smart Board ki facility amasung NCC gi kudong sabasu leiri mahiroi singna skill subject ki makada IT, Computer Science amasung Application aduga Fine Arts su tamba yagani First Division da pass torokpa mahiroi singda 20% scholarship pigani Prospectus amasung ataya kupa marol gi damak Poilapul da leiba Emmanuel English Higher Secondary School gi office da lengsin biragu natraga mobile number 9706 001 715 number asida pau phaunabiu A1 Tutorial Home Pulertolna Anoba Mahiroi Singidamak Registration Tobina Burning Singlagli Kunaya Sida Apaba Mahiroi Putokpagi Pandamda Leptana Chathajaragli A1 Tutorial Home Pulertolna Class 5 Tagi Class 8 Class 9 Tagi Class 10 Amadi Class 11 Tagi Class 12 Paubagi Oina Package Cameron Puduna Lakchari Manipuri amasung English medium ki mahiroi singna Arts amasung Science stream ki damak registration tobiduna lakliba April ki tang 19 dagi class haugadaba sida kudong sabalo biu mamang da registration tawkraba mahiroi singna nauna amuk registration fee pibagi mathau taroi anoba packaging asigi matangda akopa marol ki damak oja changamem ibopisa ki mobile number 7005 685 797 natraga Oza Laisram Nanda Kumar ki mobile number 9954054749 number asiga pau phauna bina bahairi Khangan jaba ma Milala sam panana thaurang jintana private school sing da tamnana ba mitei lon gi mitei me ki textbook sing KG1 KG2 class 1 amasung class 2 gi lairik sing puthok jare lisingani ga kunmanga kuntaruk session da lobby ke ba school sing amasung lisingani ga kuntaruk kuntaret session gi oina lairik sing asi pambi ba school sing na poilapul da leiba Milala sam panagi office mobile number 7086 023 979 natraga MM Publication Seramkhul ki mobile number 9435 841 809 number singa sida pau phobiduna lobi bayaragani Admission Hauzare Phuritsabam Kalachan Senior Secondary School Singirbon Kasarda Higher Secondary Arts da ming chanbituna mahiroi singi tungi lambi sengbat piu English Political Science Economics amasung History subject kaloinana MIL subject da Alternative English Manipuri Bengali amasung Hindi lobagi kudong sa pathamjari mingjal sel lawjaroi experience lairaba oja singa tambi takpiriba Bannamati strike ki mami taldraba Shahar gi nilkhongbadagi yamna ingna chikna leiriba mamang chatta afaba mahiroi kya puthokraba school asida ming chanbinana bagitamak lengsin biragu Phuritsabam Kalachan Senior Secondary School Singirbon Kasar aku pamarol gi damak mobile number 9957796605 number asida pau khobiraknaba nolunga ningsinglagdi Assam Vidhan Sabha ki mikhalda apunba vote thadabaki chang voter turnout percentage hongdokre haina rajya sigi pauche khara amadi electronic media singda sandogliba pawasi yumpham yaudaba pawni haina chief electoral officer gi maigedagi thokpa notification amada khanghankhre vote thadabagi thabak thorom sing mapung phana loisindringai vote ki statistics phongba ngamloi hairi
April ki taramathoida Sribhumi Jila ki polling station amada repolling pangthokhi amasung masigi matungda ta apunba vote thadabagi chang adu miyamda phongkhibani haina official oiba cherol aduda makhatana pankhre. Manipur ki Tampak ki Jila manga Imphal East, Imphal West, Bishnupur, Thoubal amasung Kaksing Jila da numidangi matamda hojiksu makhatana curfew chathari adumoinamak miyamgi khudongchana nabagi damak jila sing asida ngase yuki pung manga dagi nungthilgi pung manga phauba curfew komthokani hairi. United Kingdom ki Prime Minister Keir Starmer na US na luchingduna Hormuz Strait blockade tawbagi thorang asida British na saruk yaroi haina mayek sengna khanghankhre. Mahakna London ga Iran ga lan soknaba pamde haike. UK na malemgi maruoiba isingi lambi sing sijenabada kudongsa da balhendana ba phirep lore haina so phongdokhe. US Central Command na ngarang numidang dagi Iran gi hitangpham sing da changlakpa amasung thorakpa jahaz sing blockade tawba hogani haina lauthokki badagi Iran na Persian Gulf amasung Gulf of Oman da leiba hitangpham sing da chaitheng pigani haina kian khibagi matungina UK gi Prime Minister na wafam asi phongdorokpane. Blockade asi US na Iran gi tangpam sing da changlakpa amasung thorakpa leibak khudingmaki jahaz sing Arabian Gulf amasung Gulf of Oman gi mafam sing yauna chap manana chanahangani haina lauthokre. Lakhipur online channel asibu yengbiriba singna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu. Aroibada maruoiba pau amukhanna handakta lauthokiba SSLC exam da L Malemgan bichanuna Kasa district ki oina district topper oirakle. Manipuri Writers Forum Silchar haina mingthonba sahitya ki lupama semkhre. Manipur da thokiba trong laubigi thodok adubu makhatana pendaba phongdoknarakle. Mikhal gi vote thadabagi chang hongdokre haiba wafam adu yumpham yaudaba pauni haina Chief Electoral Officer na sengdokre. Manipur ki Tampak ki Jila manga danga seyuk pung manga dagi nungthil pung manga phauba curfew komthokre amasung US na luchingduna Hormuz Strait ki blockade toba sida British saruk yaroi haina UK ki Prime Minister na phongdokre. Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare.